ꯆꯠꯂꯒ ꯗꯣꯂꯥꯏꯊꯥꯕꯤ ꯈꯨꯜ ꯌꯧꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯪ 2016ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝꯃꯩ ꯊꯥꯗꯨꯅ ꯇꯥꯟꯊꯣꯔꯛꯈ꯭ꯔꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯣꯂꯥꯏꯊꯥꯕꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯊꯥꯔꯛꯂꯒ ꯗꯣꯂꯥꯏꯊꯥꯕꯤ ꯈꯨꯜ ꯌꯧꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯈꯨꯜ ꯌꯧꯔꯕ ꯈꯨꯟꯖꯥꯁꯤꯡ ꯂꯦꯡꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯔꯤ꯫ IDPꯁꯤꯡ ꯆꯪꯉꯛꯄꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯇꯔ 200ꯃꯨꯛ ꯂꯥꯞꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯆꯪꯉꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯗ ꯇꯥꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯈꯨꯟꯖꯥꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯏꯕ IDPꯁꯤꯡꯁꯤꯅ ꯀꯨꯀꯤ ꯍꯥꯠꯂꯨꯔꯒꯦ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯅ ꯑꯇꯝꯅꯅ IDPꯁꯤꯡꯗ ꯁꯤꯗꯒꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯉꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯁꯣꯝꯗꯒꯤ ꯆꯪꯉꯛꯄꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯥꯛꯆꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯁꯥꯎꯔꯛꯄꯒꯤ ꯐꯤꯕꯝꯗꯨꯅꯤ ꯎꯔꯤꯕꯁꯤ꯫ IDPsꯤꯡ ngasiga numit humni suraba faubada lengaki maikaidigi positive oiba response amata laktabadagi mayai lambigi lambi thingbagi khongjang changsili mongsangai dagina thongkhong Lakshmi Bazar Yumnam Hoidrum fauba National Highway 137A mayai lambi saruk ama oiriba mafam sing asida lambi thingbagi khongjang kanna chathari lambi asigi phibam phattabana toina accident thokpa misimina kaya yaurakpana lambi asi sembinaba kaya rakhana authority singda wakatpa amade ban tawduna khongjang kaya changsinkhre adubu ngasi fauba lambi asi atopa mafamda pothole menbagi thabak tawrabasu lambi asi ki phibam hena sokriba hairangoi thong makhadagina samuro faubigi lambi asi hanna fauba yengdaba amade ngarangsu langthabal thong ahanbida wangoi gi STO amade PWD gi engineer singa malal gi thomi singa punna phamina duna warisana ki adubu warisana ba aduda yanaba purakpa ngamdabadagi ban makha chatharakpani masidagi hena kanba khongjang changsilaktuna JCB na lambi tawkhairakpa yai haina mayai lambi apunba loki president Singsubam Niladhajana Fongdorakli Security Force na drug lalonba ama Kangpokpi Police Station gi manung chanba Bongbol Khuldagi ngarang fare hairi Police tegi fangba pauta fagalaba mioi asigi maming Lunkhon Hau Kevgen Chehi Nifuga Humdoi Cycle Police Station gi manung chanba Gunfaibung dagini Mahakhul asigi jeepni Mangondagi Kanigram Chamapanga Marfutaruk fagatle hairi Lamdam asigi pothok marang kaina puthokba amadi chinjak mipal tangdaba haibagi pandamda Universal Friendship Organization UFO Central Headquarter Haipoki Makhada Chingfu Collective Farm haina mingthonba organization asigi Agriculture Department ama hangdokhibaga loinana UFO Manipur manungda leiriba battalion amadi branch singda maru marang sing yenthokre ahan boyne Imphal East manungda leiriba UFO gi branch singda hangdokhiba maru marang yenbeki thoram aduga mari leinana UFO gi Secretary General Y Mairabana Lamdam asigi mioi kayana chinjak mipal tangdana bahona bahaibasi yamnamak tangai fade maramaduna aikoi khudibangna hu chendaba pothok sing puthoktuna lamdam asida afaba chinjak phanghanabagi pandamda organization asigi leiriba branch amade battalion singda maru marang yenthokpagi thabak asi paikhatpani loinana organization asina tongan tongan ba mafam singdasu makhatana maru marang yenthokpagi thabak chathakigani lamdam asigi miyamna matam amada yamna wanarakpa matamda organization asina Achauba mateng pangmangamnabagi damak chatharakliba thabak thoramsing asida miyamna saruk yabiduna chaho ngahongba lamdam ama ohelasi fongdoki UFO gi president RK Sana Parihalna luchingduna Imphal East laiba organization asigi branch singi oina chathakhiba maru marang yenthokpagi thoram aduda organization asigi secretary general Y Mairaba home secretary L Loyumba amade UFO gi maru oiba famnaiba singna saruk yake paugi marakthana temba break amata longminase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiyo Kapidon Cup Syrup honglakliba punsigi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break imatung taram nokchere pau makhatana pizare. Lions Club of Thobal na sinduna Diabetes and Wellbeing haiba theme da district asigi tongan ba mafam singda health camp pangthokre malem gi diabetes numit ka mari lena na pangthokiba camp aduda maruoina diabetes amasung masiga mari lena ba mental health amade hypertension gi matang da maruoina pangthoki medical camp asi haukiba November 13 da Social Development Association Thobal ga punna sinduna multi-purpose community hall Thobal Bazaar da pangthoki loinana Rising Club Thobal Khetri Laikai ga punna sinduna November 13 ta Hautabi Lampak Thobal Khetri Lekai da pangthoki Thauramasi gi makha chatharak poina Jupiter Club Bamo Leirak Thobal ga punna sinduna public stage mang Lampak ta kemasi pangthoki bani kemasi da punna miyoi chamaga marfu mangarom layeng chathaki hairi Bhagavan Sri Satya Sai Baba gi mapokuman thauramga mari lenana Sri Satya Sai Seva Organization Manipurna ima kaithelda acha thaksing miyamda yenthokre Kanglei Park Students Association Imphal East District Council gi nauna thau pugadaba sing khankre District Council asigi President oina Asem Bibek Ras Vice President oina Puthem Santos Secretary General oina Lizing Kofem Maring khankre hairi Loishilakpada maroiba pau mukana pizare Dolai Thabi Khul gi Khunja Singh relief camp tagi tharak laga Dolai Thabi Khul yaukre Hauzik Fawigan Am-Istv na santok chapa Manipuri pau matang sa loizare mideng tabiri wa pumna mako mukana khorunjare